ngasi si akhoi Manipur government gi social welfare department na semba the Manipur maintenance and welfare of parents and senior citizens rule 2023 si akhoi Thobal district ki oina di ngasi dagi akhoi fully functional oizare aiduna ai Thobal district ta leriba praja singda ai wafam asi thamjabani akhoi gi Manipur maintenance and welfare of parents and senior citizens rule 2023 aibasi akhoi gi sarkar gi yamna phajaba adugumba akhoi gi ahan oiraba mapa mama amasung senior citizens sing sibu tathi tawoina aja masu singa tabiba matamda makhoida maintenance pihan naba gi damak amasung support pihan naba gi damak semba rule ni rules gi makhada district asida leibam thokpa akhoi gi maintenance tribunal amasung appellate tribunal haina ani leirani animak akhoi Manipur government gi gazette notify tawraga hojikti akhoi leire maintenance tribunal sina akhoi subdivisional ani gi Lilong subdivision amasung Thobal subdivision gi akhoi gi SDO singna presiding officer oiraga leire aduga appellate tribunal sina akhoi gi deputy commissioner Thobal na presiding officer oiraga akhoi gi semaga leijare masigi exi lakpadagi kana gadori basi akhoi gi ahan oiraba parents mama mapa amasung senior citizens sing asi maki macha masu relatives singna tathi thawai tawbiraga thambi badu akhoi gi appended akhoi gi maintenance tribunal sida laagadi akhoina maki mathakta akhoi lupa lising trabo maintenance pihan nabagi adugumba akhoi gi tribunal asida akhoi gi power piri akhoi mahak masamang na natragasu kanagumba register NGO natraga tribunal masasina su motuda case lokhalaga hojiki masa masu singji mathakta ikai trial chathabayai karigumba tribunal na piriba raise indaba taragadi mahaki mathakta aikoina imprisonment bogi akoigi order pass to bayai haitare masi aikoi district sida lairiba halaman singda yamna kanaba adugumba एक अमनी रूल्स अमनी अन लौजरगा आइना थौबालदा लैरिबा प्रजा सिंह अमसुंग सिगी अहल लमन गी सीनियर सिटीजन गी मतांग वर्क तौबिरिबा CSO मयामनसु मसिगी मतेंग लौबिरगा अखोगी असिगुंबा इशू लैरगादी अखोगी ट्रिब्यूनल जिदा पुथोकपिराउ अहल लमन सिंह सिदा अखोई मतेंग पांगबा ngamnaba hotnaminnasi haiduna appeal tawjari